Ngasi AYUK Uttarakhand ki Uttarkashi Turel da helicopter crash Toubada pilot Yaona tourist taruk Leikhidre Hairi helicopter aduda pilot Yaona mioi tare tonglakibani Hairi laibaktiba thodok aduda nupi manga amade pilot Yaona mioi taruk team mafam aduda Leikhidre Hairi hinghauraba mioi adu manak nakpa hospital da pukhatuna laikan nakre Hairi source namagi matung inna Leikhidra mioi sing adudi Kala Soni chei humfumatoi Vijaya Reddy sei yakhaitaret Ruchi Agarwal chei yakhaitaru Radha Agarwal chei humfadra mapan Vedavati Kumari chei nifunipan amadi Robin Singh chei humfuni loinana soklaba mioi aduna Andhra Pradesh tagi Vaskar chei yankhai mathoini Uttarakhand ki Chief Minister Puskar Singh Dhani social media gi khuthangda thodok aduda Leikhidra mioi singi imung singi awabada saruk yabaga loinana Leikhidra thawai singna ingna chingna leiba oirasanu haina phongdorakli